ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅꯃꯛ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯤꯜꯂꯛꯑꯦ ꯑꯩꯁꯤꯡꯒꯤꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯕꯨꯗꯤ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯏꯇꯣꯝꯇ ꯀꯦꯕ ꯕꯨꯛ ꯇꯧꯔꯒ ꯆꯠꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯦꯟ ꯐꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯁꯤꯆꯨꯋꯦꯁꯟꯅ ꯂꯣꯏꯅ ꯍꯩꯍꯜꯂꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯡꯅ ꯅꯥꯖꯗꯦꯕꯅꯦ ꯑꯗꯣ ꯑꯄꯤꯛꯄꯁꯤꯗꯤ ꯄꯤꯛꯄꯅꯤꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯏꯁꯤꯡꯕꯨꯗꯤ ꯁꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯈꯥꯂꯤ ꯂꯩꯔꯁꯨ ꯍꯦꯛꯇ ꯑꯗꯨꯝ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯔꯃꯦꯜ ꯃꯇꯝꯗꯗꯤ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯎꯒ ꯂꯥꯏꯔꯤꯛ ꯇꯧꯒ ꯍꯥꯏꯅ ꯂꯥꯎꯅꯗ꯭ꯔꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯥꯡꯁꯦ ꯑꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤ나 ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯉꯔꯥꯡꯗꯣ ꯑꯩ ꯂꯥꯛꯑꯒ ꯀꯞꯄꯦ ꯍꯥꯏꯌꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡ ꯅꯨꯡꯁꯥꯗ ꯌꯥꯝ ꯆꯥꯗꯦ ꯑꯃꯨꯛ ꯖꯦꯀꯦꯠ ꯀꯩꯀꯥ ꯂꯤꯠꯂꯤꯁꯦ ꯇꯦꯝꯄꯔꯦꯆꯔ ꯍꯦꯟꯅ ꯃꯁꯥ ꯁꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯁꯨ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯍꯦꯟꯕꯁꯨ ꯌꯥꯗꯦ ꯋꯥꯠꯄꯁꯨ ꯌꯥꯗꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯃꯥꯏꯅ ꯏꯁꯄꯦꯁꯇ ꯆꯠꯂꯁꯨ ꯌꯥꯗꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯃꯥꯏꯅ ꯏꯁꯄꯦꯁꯇ ꯆꯠꯂꯨꯔꯒ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯦꯝꯄꯔꯦꯆꯔꯁꯦ ꯆꯦꯛ ꯇꯧꯔꯒ ꯂꯩꯕ ꯃꯊꯧ ꯇꯥꯏ Good morning ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯃꯨꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯉꯁꯤꯁꯦꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯅꯦꯕꯀꯣ ꯑꯩꯁꯦ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯃꯆꯥ ꯊꯅꯝꯃꯒ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯆꯠꯀꯦꯅ ꯇꯧꯔꯤꯅꯤ ꯑꯉꯥꯡꯁꯤꯅ ꯁꯨꯝ ꯍꯪꯅ ꯂꯩꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯎꯅ ꯍꯥꯏꯔꯒ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯒ ꯑꯄꯤꯛꯄꯁꯤꯒ ꯍꯜꯂꯛꯏꯅꯦꯕ ꯍꯣꯏ ꯊꯝꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯆꯠꯅꯕ ꯍꯥꯏꯅ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯉꯁꯤ ꯍꯥꯏꯔꯣ ꯅꯪ ꯀꯩ ꯂꯣꯛ ꯈꯨꯔꯤꯗꯨꯒ ꯅꯪ ꯂꯣꯛ ꯈꯨꯕ ꯇꯜꯂꯦ ꯅꯣꯏꯁꯤꯗꯤ ꯂꯣꯛꯀ ꯈꯨꯔꯛꯀꯅꯨ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯕꯥꯏ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯜꯂꯒ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯉꯁꯤ ꯄꯨꯊꯔꯛꯀꯗꯕꯗꯣ ꯗꯥꯛꯇꯔꯅ ꯃꯥꯒꯤ ꯔꯤꯄꯣꯔꯠꯁꯦ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠꯁꯦ ꯂꯥꯛꯑꯒ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯔꯤꯀꯣꯚꯔꯗꯤ ꯌꯥꯝ ꯑꯣꯏꯔꯦ ꯌꯨꯝꯗ ꯄꯨꯕꯗꯒꯤ ꯔꯤꯀꯣꯚꯔꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯕꯒ ꯅꯣꯡꯉꯥꯟꯕꯒ ꯔꯤꯀꯣꯚꯔꯗꯤ ꯐꯖꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯉꯥꯡꯗꯨꯅ ꯃꯁꯥꯗꯣ ꯈꯤꯇꯪ ꯉꯝꯗꯅ ꯂꯩꯕꯅꯤꯅ ꯃꯃꯥꯗꯣ ꯂꯩꯍꯟꯅꯤꯡꯗꯅ ꯑꯩꯗꯣ ꯅꯍꯥꯟ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗꯦꯗꯣ ꯑꯩ ꯍꯥꯏꯗꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯂꯥꯛꯎ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯌꯨꯛꯇꯒꯤ ꯑꯗꯣ ꯂꯥꯛꯎ ꯍꯥꯏꯃꯟꯗꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11:30 ꯇꯥꯔꯦꯕꯅꯦ ꯆꯠꯂꯔꯣꯏꯒꯦꯅ ꯇꯧꯕꯗꯣ ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯑꯗꯣ ꯆꯥꯛꯁꯦ ꯑꯩꯅ ꯄꯨꯕꯤꯔꯦ ꯌꯨꯝꯒꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯁꯅꯨ ꯍꯥꯏꯅ ꯃꯣꯏ ꯑꯥꯗꯩꯗꯨꯒ ꯍꯥꯏꯗꯤ ꯆꯥꯛ ꯄꯤꯗꯕꯤꯗ ꯗꯂꯤꯌꯥꯒ ꯑꯗꯩꯗꯤ ꯄꯅꯤꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯤꯌꯦꯕꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯂꯥꯛꯄꯗꯨꯅ ꯒꯥꯏꯗ ꯇꯧꯔꯒ ꯄꯤꯌꯦꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯤꯁꯦ ꯃꯨꯛ ꯊꯣꯡꯕꯅꯦꯕꯅꯦ ꯃꯨꯛ ꯊꯣꯡꯕ ꯇꯧꯔꯒ ꯑꯗꯩꯗꯤ ꯁꯤꯅ ꯃꯄꯥꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯁꯤ ꯃꯄꯥꯒꯤ ꯆꯅꯥ ꯇꯪꯈꯥꯏ ꯊꯣꯡꯕꯅꯦꯕꯅꯦ ꯆꯅꯥ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯑꯃꯦꯠꯄꯤꯁꯤꯒ ꯆꯥꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯂꯨꯋꯥ ꯇꯧꯕꯤꯔꯤꯅꯦ ꯁꯤꯒꯁꯦ ꯐꯪꯉꯨꯁꯦ ꯁꯤꯁꯤꯅ ꯍꯂꯨꯋꯥ ꯑꯃ ꯒꯥꯖꯔ ꯍꯂꯨꯋꯥ ꯌꯥꯝ ꯄꯥꯝꯃꯦꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯒꯥꯖꯔ ꯍꯂꯨꯋꯥ ꯇꯧꯕꯤꯔꯤꯅꯤ ꯑꯗꯣ ꯑꯉꯧꯕ ꯑꯃꯁꯨ ꯁꯣꯝꯗ ꯂꯩ ꯃꯄꯥꯒꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯁꯤꯁꯦ ꯈꯤꯇꯪ ꯄꯨꯔꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯁꯤꯒꯤ ꯕꯦꯒꯁꯤꯗ ꯍꯥꯞꯄꯒ ꯑꯗꯩ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯗꯩ ꯑꯉꯥꯡꯗꯨꯒꯤ ꯂꯥꯛꯄꯗ ꯃꯥ ꯑꯗꯨꯝ ꯁꯦꯠꯂꯛꯅꯕꯅꯦ ꯖꯤꯟꯁ ꯄꯦꯟ ꯑꯃꯈꯛ ꯍꯥꯞꯄꯤꯔꯦꯕꯅꯦ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯃꯆꯥꯒꯤ ꯖꯤꯟꯁ ꯄꯦꯟ ꯑꯃ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯔ ꯖꯥꯡꯅ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯅꯤ ꯆꯠꯇꯣꯏꯁꯤꯁꯨ ꯑꯩ ꯏꯇꯣꯝꯇ ꯆꯠꯇꯣꯏꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯏꯇꯣꯝꯇ ꯆꯠꯆꯗ꯭ꯔꯤ ꯗꯤꯜꯂꯤꯗ ꯂꯥꯛꯄꯗꯩ ꯁꯤꯇꯤ ꯑꯆꯧꯕꯅꯤꯅ ꯑꯗꯨꯝ ꯀꯤ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯒꯗꯕ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯨꯃꯛꯄꯨ ꯀꯩꯗꯧꯗꯣꯔꯤ ꯏꯆꯥꯒꯤ ꯃꯌꯥꯗꯒꯤ ꯆꯠꯄ ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯤꯡ ꯑꯩꯒꯤ ꯃꯃꯤꯠꯀꯁꯦ ꯏꯄꯣꯝ ꯄꯣꯝꯕꯅꯦꯕꯀꯣ ꯑꯉꯥꯡꯗꯨꯅ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯣ ꯐ꯭ꯔꯨꯠ ꯀꯩꯀꯥꯁꯨ ꯈꯔ ꯄꯨꯔꯦ ꯀꯤꯋꯤꯒꯨꯝꯕ ꯑꯦꯄꯜꯒꯨꯝꯕ ꯑꯃ ꯆꯥꯅꯕ ꯍꯥꯏꯅ
ꯂꯩꯗꯧꯕ ꯆꯥꯛꯇꯣ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯕꯨꯗꯤ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯒꯥꯔꯤꯗꯣ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯐꯝꯃꯤꯕꯀꯣ ꯒꯥꯔꯤꯕꯨꯗꯤ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯈꯜꯂꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯁꯨ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯆꯥꯍꯟꯕ ꯌꯥꯗꯕ ꯅꯨꯡꯁꯥ ꯁꯥꯔꯦ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯅꯨꯡꯁꯥ ꯁꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡ ꯅꯨꯡꯁꯥ ꯌꯥꯝ ꯆꯥꯗꯦ ꯑꯃꯨꯛ ꯖꯦꯀꯦꯠ ꯀꯩꯀꯥ ꯂꯤꯠꯂꯤꯁꯦ ꯇꯦꯝꯄꯔꯦꯆꯔ ꯍꯦꯟꯅ ꯃꯁꯥ ꯁꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯁꯦ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯍꯦꯟꯕꯁꯨ ꯌꯥꯗꯦ ꯋꯥꯠꯄꯁꯨ ꯌꯥꯗꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯃꯥꯏꯅ ꯏꯁꯄꯦꯁꯇ ꯆꯠꯂꯨꯔꯒ ꯇꯦꯝꯄꯔꯦꯆꯔ ꯆꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯦꯝꯄꯔꯦꯆꯔꯁꯦ ꯆꯦꯛ ꯇꯧꯔꯒ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯒꯥꯔꯤ ꯉꯥꯏ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏ ꯒꯥꯔꯤ ꯂꯥꯛꯑꯦ ꯁꯤꯒꯩꯁꯤꯒ ꯒꯥꯔꯤ ꯂꯥꯛꯑꯒ ꯂꯩꯔꯦ ꯗ꯭ꯔꯥꯏꯚꯔꯁꯤꯁꯨ ꯆꯪꯉꯨ ꯃꯌꯥꯝ ꯒꯥꯔꯤ ꯇꯣꯡꯉꯛꯑꯦ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯏꯇꯣꯝꯇ ꯀꯦꯕ ꯕꯨꯛ ꯇꯧꯔꯒ ꯆꯠꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯦꯟ ꯐꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯁꯤꯆꯨꯋꯦꯁꯟꯅ ꯂꯣꯏꯅ ꯍꯩꯍꯜꯂꯥꯏꯗꯣ ꯑꯗꯨꯃꯥꯏꯅꯅꯤ ꯅꯍꯥꯟꯉꯩꯗꯤ ꯑꯃꯨꯛ ꯆꯠꯇꯦ ꯅꯍꯥꯟꯉꯩꯗꯤ ꯃꯄꯥꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯆꯠꯂꯁꯨ ꯃꯇꯦꯛꯈꯛ ꯍꯥꯏꯗꯤ ꯑꯅꯛꯄꯗ ꯂꯩꯕꯅꯦ ꯀꯤꯂꯣꯃꯤꯇꯔ 10-20ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯗ ꯆꯠꯂꯦꯕ ꯑꯁꯤ ꯆꯠꯂꯤꯁꯤꯗꯤ ꯂꯥꯞꯄꯤ ꯑꯩꯈꯣꯏꯗꯨꯒꯤ ꯄꯨꯡ 1.5 ꯑꯗꯨꯃꯥꯏꯅ ꯆꯪꯕꯅꯦꯕꯀோ ꯑꯗꯣ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯎꯅꯔꯅꯤ ꯍꯥꯏꯗꯤ ꯃꯁꯥ ꯉꯝꯗꯕꯗꯨꯒꯅꯦ ꯑꯩꯗꯣ ꯂꯩꯔꯒꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯩꯗꯣ ꯆꯠꯂꯒꯅꯦ ꯃꯈꯨꯠꯀꯁꯦ ꯁꯨꯃꯥꯏꯅ ꯐꯥꯖꯟꯗꯅ ꯄꯥꯏꯁꯟꯗꯅꯅꯦ ꯑꯗꯩꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯁꯨꯅꯦ ꯑꯩꯁꯦ ꯊꯣꯛꯈ꯭ꯔꯒ ꯍꯜꯂꯔꯣꯏꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯈꯨꯠꯁꯦ ꯊꯥꯗꯣꯛꯑ ꯌꯥꯗ꯭ꯔꯤꯕ ꯈꯪꯕ ꯑꯗꯨꯅꯤ ꯃꯄꯥꯟ ꯉꯥꯡꯉꯤꯕ ꯅꯨꯡꯁꯤꯅꯕꯅ ꯂꯣꯏꯔꯦ ꯅꯥꯔꯗꯨꯒ ꯍꯥꯏ ꯅꯍꯥꯟꯉꯩꯒꯤ ꯅꯣꯔꯃꯦꯜ ꯃꯇꯝꯗꯗꯤ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯎꯒ ꯂꯥꯏꯔꯤꯛ ꯇꯧꯒ ꯍꯥꯏꯅ ꯂꯥꯎꯅꯗ꯭ꯔꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯥꯡꯁꯦ ꯑꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯉꯔꯥꯡꯗꯣ ꯑꯩ ꯂꯥꯛꯑꯒ ꯀꯞꯄꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯀꯞꯁꯨ ꯀꯞꯄꯦ ꯑꯗꯩꯗꯤ ꯑꯩꯅ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯄꯥꯅꯁꯨ ꯂꯥꯛꯑꯅꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯌꯦꯡꯗꯣ ꯑꯗꯨꯝ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯑꯌꯨꯛꯇꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯐꯣꯟꯅꯦ 10 ꯍꯦꯜꯂꯦ ꯇꯧꯔꯛꯏꯕ ꯈꯪꯕ꯭ꯔꯥ ꯃꯄꯥꯅ ꯍꯥꯏꯌꯦ ꯑꯩ ꯃꯃꯤꯉꯩꯗꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯏꯅꯦ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯇꯧꯍꯟꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯃꯣꯏ ꯍꯣꯠꯅꯕꯗ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯂꯣꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯖꯨꯝ ꯃꯄꯨꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯍꯥꯟ ꯂꯨꯍꯣꯡꯗ꯭ꯔꯤꯅꯤ ꯅꯍꯥꯟ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯃꯣꯏ ꯃꯔꯣꯟ ꯂꯣꯟꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯅꯨꯃꯤꯠ 9-10 ꯆꯪꯉꯦꯕꯅꯦ 9-10 ꯆꯪꯉꯦ ꯑꯗꯩꯗꯤ ꯑꯗꯨ ꯂꯣꯏꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯂꯥꯡꯕ 9-10 ꯂꯣꯏꯔꯒꯁꯨ ꯃꯣꯏ ꯃꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯔꯨꯝꯗꯨꯒꯁꯨ ꯃꯣꯏ ꯃꯤ ꯂꯩꯍꯜꯂꯦꯕ ꯑꯗꯨꯗꯨꯅ ꯇꯨꯝꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯑꯔꯨꯝ ꯍꯧꯔꯨꯕꯗꯣ ꯑꯗꯨꯗꯨꯅ ꯉꯔꯥꯡꯒꯤ ꯑꯍꯤꯡꯁꯤꯗꯤꯅꯦ ꯈꯜꯂꯝꯃꯦꯕ ꯃꯣꯏ ꯑꯥꯗ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃ ꯇꯨꯝꯃꯨꯔꯒꯗꯤ ꯋꯥꯃꯟꯅꯤꯅ ꯇꯨꯝꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯥꯏꯁꯤꯅꯦ ꯁꯥꯂꯤꯃꯥꯔ ꯕꯥꯒ ꯍꯥꯏꯗꯨꯒꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯁꯥꯂꯤꯃꯥꯔ ꯕꯥꯒꯀꯤ ꯃꯦꯛꯁ हॉस्पिटल ꯌꯥꯝ ꯖꯥꯝꯃꯤꯗ Turn right, then you will arrive at your destination. बस यही लगाऊं आगे 이가 ꯑꯗꯣ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯗꯣꯏꯔꯣ ꯉꯁꯤꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯔ ꯂꯩꯌꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯍꯣꯁꯄꯤꯇꯥꯜꯕꯨꯗꯤ ꯌꯧꯔꯒ ꯑꯗꯨꯒ ꯑꯉꯥꯡ ꯑꯇꯣꯝꯕꯁꯤꯃꯨꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯈꯥꯗ ꯊꯠꯂꯒ ꯊꯝꯗꯅ ꯑꯣꯈꯥꯛ ꯑꯣꯏꯅ ꯃꯤꯅꯤꯠ 15-20 ꯂꯩꯔꯒ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯍꯥꯏꯅꯔꯒ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯃꯦꯅꯦꯖꯔꯗꯣ ꯀꯩꯒꯤꯅꯣꯗꯤ ꯑꯉꯥꯡꯁꯦ ꯃꯣꯏꯒꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯀꯤ ICUꯗ ꯊꯝꯃꯦꯕꯀോ ꯑꯗꯣ ꯃꯆꯥꯁꯦ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯦ ꯑꯦꯂꯥꯎ ꯇꯧꯗꯕ ꯍꯥꯏꯗꯤ ꯅꯥꯔꯛꯀꯅꯦꯅ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯐꯅꯕ ꯍꯥꯏꯅꯦꯕꯀꯣ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯔꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯍꯥꯏꯅꯔ ꯆꯪꯉꯛꯏꯅꯦ ꯑꯗꯣ ꯁꯤꯔꯤꯁꯨ ꯌꯥꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯤꯞ ꯍꯥꯏꯕꯅꯦꯀꯣ ꯂꯤꯞꯇꯣ ꯉꯁꯤ ꯄꯦꯁꯦꯟ ꯄꯨꯕꯒꯤ ꯈꯥꯂꯤ ꯇꯧ ꯍꯥꯏꯅ
ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯔꯤꯗꯩ ꯇꯧꯔꯒ ꯀꯥꯔꯛꯏꯅꯦ ꯉꯁꯤꯁꯦ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯕꯦꯟ ꯇꯧꯔ ꯊꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝ ꯀꯩ कई बार चोको का थोपे तभी अब दूसरा लाया हाँ फ्रूट पूरे ने कीवी पूरे ऑरेंज पूरे एप्पल पूरे अच्छी मत कुछ लेंगे दी नंग तो पोम मकनी पोम दी नंग ना दो इन्हीं कोई ना अरुणा लेंग बुझाते चोको दो चोको दो एक्चुअली जो जाना चाह रही थी ना कि मबू तो कहीं तो कोते बा नंग मखोंग हम बड़ा पतला है ना हम कदो चोको जानी रहा जाना फरो ननाव से का लाई बजाते अलाउ तो देखेंगे ना मम्मा गाने चखी द्रोगन ननाव मखा दे ननाव पूरा कहान दे सिगा ननाव पूरा कहान दे मम्मा ने क्या रिक्वेस्ट तो लाई नो खंगा नहानदुदी अखोई एडमिट तौबगी हर्बरीदा नुंदांगदा लाखपनिना नंगदो इमरजेंसी ओइबगी तविनिना सीरियस ओइबदुगा अखोइदो कायदा तोंगान तोंगान लेदोरी अदा हंजिक्ति जादे होय होय फरो जाना फरो खितंगा नते जाना फरो मोय ड्रेस चेंज तौब्रा चक चागद्रा ममाना मुक थोंबो पुरे कई चाइबा कई चाइबा नंग लोग फत्री बनीबा खूरी कई तो ले ही क्या आए हो? हाँ लेकर क्या आए हो? ठीक है मैं चली जाती हूँ ठीक है मैंने चोको भी भूल गया लिप बाम भी नहीं लाया तो मैं चली जाती मैम हजीसे अइसे हॉस्पिटल लेबा पुंग अहुम मखाइरोम फाजलेबको अदो अइना ngасai लाकपदा चिंगनरकपा दुमाइना हाइदि मचा तोनसिजु अखोइगी हॉस्पिटल से हाइदि हीटर के का थाबगी टेम्परेचर सेगा मागी जैकेट की कालिटपदुगी अदुदोगा तौइरा कइनो हाइदि अरुम खरा खले खले अइना हंजि जेंगबदा 101 मु लई 104 मु लई तौना दोना हाइदि वाखल से हाइदि पैनिक ओइरे इतक थकले दो अइ आंगांग सिगदि हाइद्रे अइना दुम अइसे चटनबा अइना दुम माजे खरा पिजे पिथे अइना फ्रूट के का पिजे पिथे तो ngahak leiraga अइना चटनबा अइना थेमिनेबको दो मंगोंदासु हाइदि हाइदेबको ai masangam da banya nungai tiana do mana di chalhaningdriba do aidi khangde atomba sisu khara serious oibanina haidi wakhal do mayam jego amada fanaba haina chatle duga amarom da mu adoi cha ton se doctor jeng halle bako sikese doctor se mayam leiba se ina request toroga haijar jeng halle do doctor na mabuka par jeng badana te angang se arum lei ado mana hidak khara ibire bako doctor se na do in admit togodra ma hidak se tharga jengu hana do di hidak se power do haidi keno oidraga di hana gom akan ba do su iraga pieba after pungama matungda mu amu kelpol dhara matungda thana baina saduni मैम हाइदि खन्ना खन्ना चटलिनी माकी दमकता मु चटपदा सिजना आई चटकदब खोटकदब मपान चटकदब लेस मैम स्किप तवेबको हांजी सिना मु सुमाइ तरोगा जोंजुम दा मु लाए कई हाइदोनो खंगदे सिनी मयाम गिदि अरुम से नॉर्मल ओइसु आई योना दि खितंग सीरियस ओइबको मैम आई जुम दा मु हलेबको हॉस्पिटल लगी हले दो आदई जाम ता ताना हले आइदि आंगांग से आंगांग अतोमसि मु आदा पुरगा मसा सागलक्तनाने अदि आदा लेहौरिबा कइनो सिंदो सीरियस ओइबा कंडीशन हिंदो उबदा सिंदोदि म आंगांग से अलाउ तौतेना ने सुनु के अलाउ तौतेबा अदुदुना ngali da hale masa su kharga sagalaiba masa sagalai se actually sinebko namu jo koina kasum tawdabde hospital da kainom khaki check up tawba japadane hospital lai
ꯍꯜꯂꯛꯄꯗ ꯃꯁꯥ ꯁꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒꯅ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔ ꯂꯩꯕꯗꯣ ꯁꯨꯝ ꯏꯪꯅ ꯅꯤꯡꯊꯝꯊꯥ ꯑꯣꯏꯅ ꯏꯪꯅ ꯂꯩꯕ ꯖꯦꯀꯦꯠ ꯀꯩꯀꯥ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯁꯜꯂꯦ ꯑꯗꯩ ꯖꯦꯀꯦꯠ ꯃꯊꯛꯇ ꯂꯤꯁꯜꯂꯦ ꯇꯧꯔꯝꯗꯩ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯠꯂ ꯆꯠꯂꯦ ꯂꯨꯝꯅꯕ ꯍꯥꯏꯅ ꯑꯗꯣ ꯑꯗꯅ ꯀꯩꯅꯣꯅꯤꯅ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯦ ꯃꯣꯏ ꯀꯩꯅꯣꯗꯣ ꯍꯤꯇꯔ ꯊꯥꯏꯌꯦꯕ ꯇꯦꯝꯄꯔꯦꯆꯔ ꯃꯦꯟꯇꯦꯟ ꯇꯧꯗꯅꯅꯦ ꯊꯝꯅꯕ ꯍꯥꯏꯅ ꯃꯣꯏꯗꯤ ꯑꯉꯥꯡ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯩ ꯁꯦꯠꯂ ꯆꯥꯔ ꯆꯠꯄꯁꯤꯡꯗꯣ ꯑꯗꯩꯗꯨꯒ ꯍꯥꯏꯗꯤ ꯍꯤꯇꯔ ꯊꯥꯕꯒꯤ ꯍꯤꯠꯀ ꯑꯣꯏꯕꯅꯦ ꯑꯗꯨꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯔꯒꯅꯦ ꯁꯥꯒꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯁꯥꯒꯠꯂꯛꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯥꯒꯠꯂꯛꯑꯦ ꯈꯔ ꯈꯔ ꯁꯥꯒꯠꯂꯛꯄꯗꯩꯗꯤ ꯑꯥꯗ 101 ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯑꯦꯕꯀꯣ ꯂꯩꯔꯛꯄꯗꯩ ꯀꯤꯖꯗꯅ ꯑꯉꯥꯡꯁꯦ ꯋꯥ ꯑꯃꯨꯛ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯛꯊꯅ ꯑꯩ ꯆꯠꯈꯤꯕꯗꯩ ꯑꯗꯨꯗꯩꯗꯤ ꯗꯣꯛꯇꯔ ꯑꯃ ꯐꯪꯅꯔꯒ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯛꯑꯦꯕ ꯑꯗꯨꯒꯩ ꯗꯣꯛꯇꯔ ꯑꯃ ꯐꯪꯅꯗꯅ ꯌꯦꯡꯍꯜꯂꯛꯑꯒ ꯑꯗꯨꯒꯩꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯄꯅ ꯐꯔꯅꯤ ꯑꯩ ꯌꯥꯗꯗꯤ ꯑꯉꯥꯡꯁꯦ ꯑꯦꯗꯃꯤꯠꯁꯨ ꯇꯧꯕ ꯌꯥꯗꯦ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯌꯨꯝꯗ ꯆꯠꯂ ꯐꯔꯅꯤꯅ ꯑꯩ ꯏꯇꯣꯝꯇ ꯑꯩ ꯀꯤꯅꯩ ꯂꯥꯛꯑꯦꯕ ꯑꯃꯨꯛ ꯌꯨꯝꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯉꯥꯡꯁꯦ ꯇꯨꯝꯈꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯗꯣꯛꯇꯔꯗꯨꯅ ꯍꯤꯗꯥꯛꯇꯣ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯗꯣꯛꯇꯔꯅ ꯈꯔ ꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯗꯣ ꯑꯉꯥꯡ ꯇꯨꯝꯃꯦꯕꯀꯣ ꯃꯥ ꯍꯤꯗꯥꯛ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯄꯤꯊꯛꯑꯃꯤꯅ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯃꯥ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗꯨꯗꯨꯅꯤ ꯀꯣꯛꯀ ꯁꯥꯏ ꯑꯩꯁꯤꯅꯤꯕꯣ ꯈꯪꯗꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯔꯝꯃꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤꯁꯦ ꯃꯆꯥ ナꯕꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯂꯤ ꯃꯆꯥ ナꯕꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯡꯒꯠꯂꯦꯅ ꯍꯥꯏꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯔꯤꯀꯣ ꯀꯩ ꯍꯥꯏꯗꯣꯔꯤ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡ ꯑꯆꯧꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯡꯅꯒ ꯅꯥꯖꯗꯦꯕꯅꯦ ꯑꯗꯣ ꯑꯄꯤꯛꯄꯁꯤꯕꯨꯗꯤ ꯄꯤꯛꯄꯅꯤꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯏꯁꯤꯡꯕꯨꯗꯤ ꯁꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯈꯥꯂꯤ ꯂꯩꯔꯁꯨ ꯍꯦꯛꯇ ꯑꯔꯨꯝ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯥꯅ ꯉꯝꯃꯛꯑꯒꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅꯃꯛ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯤꯜꯂꯛꯑꯦ ꯑꯩꯁꯤꯅꯤꯕꯣ ꯕ꯭ꯂꯣꯛ ꯁꯦꯝꯕꯗ ꯑꯗꯣ ꯏꯆꯥꯅꯤꯄꯥꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ ꯆꯠꯁꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯣ ꯍꯔꯥꯎꯁꯨ ꯍꯔꯥꯎꯔꯤꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥ ꯐꯕꯨꯗꯤ ꯐꯍꯧꯔꯦꯀꯣ ꯑꯗꯨ ꯆꯥꯡꯅ ꯍꯌꯦꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯆꯥꯅꯤꯄꯥꯁꯨ ꯃꯥꯁꯨ ꯆꯥꯡꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯃꯥꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯑꯣꯏꯅ ꯆꯥꯡꯅ ꯎꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯕꯥꯏ